ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯏ ꯃꯩꯔꯥꯕ ꯃꯄꯥꯟꯗ ꯒꯦꯠꯇ ꯁ꯭ꯇꯥꯔꯠ ꯃꯨꯠꯂꯤ꯫ ꯀꯩꯗꯧꯔꯤꯁꯤꯅ ꯇꯧꯔꯤꯁꯦ? ꯑꯁ ꯗꯥꯎꯗꯤꯕ꯫ ꯑꯃꯨꯛꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯌꯥꯔꯦ ꯁ꯭ꯇꯥꯔꯠ ꯍꯧꯔꯒ ꯀꯟꯅ ꯉꯪꯈꯠꯂꯤ꯫ ꯔꯣꯖꯤ ꯃꯩꯔꯥꯕꯒꯤ ꯕꯦꯒ ꯀꯥꯍꯧꯕꯗꯨ ꯎꯔꯦ꯫ ꯗꯗꯥꯒꯤ ꯕꯦꯒ ꯀꯥꯎꯊꯣꯛꯑꯝꯃꯕ ꯃꯥꯜꯂꯦ꯫ ꯆꯦꯟꯊꯣꯔꯛꯏ ꯕꯦꯒ ꯄꯤꯕ ꯔꯣꯖꯤ꯫ ꯗꯗꯥ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯃꯥꯡꯂꯣꯝꯗ ꯆꯦꯜꯂꯛꯑꯒ ꯄꯤꯒꯦ ꯇꯧꯏ ꯕꯦꯒꯇꯣ꯫ ꯃꯩꯔꯥꯕ ꯒꯥꯔꯤ ꯁꯠ ꯊꯧꯈꯤ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ꯫ ꯔꯣꯖꯤ ꯃꯩꯔꯥꯕꯗ ꯌꯦꯡꯅ ꯂꯦꯛꯊꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯕ ꯅꯨꯄꯥꯁꯤꯡꯗꯨ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯕꯗꯒꯤ ꯔꯣꯖꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯅꯤ꯫ ꯃꯩꯔꯥꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ "ꯏꯕꯨꯡꯉꯣ ꯏꯁꯦ ꯇꯞꯊꯧꯅꯦ ꯅꯁꯥꯗꯣ ꯇꯞꯊꯧ." ꯃꯩꯔꯥꯕ ꯀꯅꯥꯕꯨꯁꯨ ꯇꯥꯏꯅꯕ ꯉꯝꯗ "ꯀꯔꯤꯅꯣ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄꯁꯦ ꯑꯣꯠꯂꯤꯗꯀꯣ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯄꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯍꯧꯒꯠꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯩꯔꯥꯕꯅ "ꯗꯣꯛꯇꯔ, ꯏꯆꯜꯒꯤ ꯐꯤꯕꯝꯕꯨ?" ꯗꯣꯛꯇꯔ ꯑꯗꯨ ꯃꯔꯨ ꯂꯨꯛꯊꯩ꯫ ꯃꯩꯔꯥꯕ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ "ꯗꯣꯛꯇꯔꯁꯦ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ." ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯍꯪꯖꯔꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯇꯞꯅ꯫ "ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯊꯪ ꯃꯈꯨꯠ ꯀꯛꯈ꯭ꯔꯦ." ꯃꯩꯔꯥꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯀꯥꯝꯊꯣꯛꯏ꯫ "ꯃꯁꯤ ꯏꯁꯣꯔꯒꯤ ꯂꯤꯂꯥ ꯑꯣꯏꯔꯕ ꯃꯥꯜꯂꯤ, ꯁꯣꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯊꯪꯕ ꯑꯁꯤꯒ ꯃꯕꯨꯛ ꯀꯥꯗ ꯅꯣꯡꯃꯩ ꯃꯔꯨ 4ꯅꯤ, ꯃꯈꯨꯠꯇ 3 ꯑꯣꯏꯕ ꯑꯗꯨꯗꯅꯤ." ꯃꯩꯔꯥꯕꯅ "ꯔꯣꯖꯤ, ꯅꯍꯥꯛꯁꯨ ꯑꯩꯒꯤꯗꯃꯛ ꯅꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯀꯣ." ꯍꯤꯍꯤ ꯀꯞꯂꯤ ꯃꯩꯔꯥꯕ ꯃꯇꯤꯟꯒ ꯑꯔ ꯇꯥꯅ꯫ ꯔꯣꯖꯤꯕꯨ ꯄꯨꯈꯠꯂꯛꯄ ꯑꯍꯟꯁꯤꯡꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯃꯩꯔꯥꯕ "ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ, ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯁꯨꯛ ꯇꯝꯊꯤꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯋꯥꯕ ꯄꯨꯗꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯂꯥꯛꯇ꯭ꯔꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯁꯤꯅꯤꯡꯂꯦ, ꯍꯦ ꯏꯁꯣꯔ." ꯗꯣꯛꯇꯔ ꯑꯗꯨꯅ "ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯤ ꯋꯥꯔꯧꯕꯤꯒꯅꯨ." ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯎꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯔꯁꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯏꯟꯊꯣꯔꯛꯏ ꯔꯣꯖꯤ ꯗ꯭ꯔꯤꯞ ꯌꯥꯜꯂꯒ꯫ ꯃꯩꯔꯥꯕ ꯆꯦꯟꯁꯤꯜꯂꯤ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ꯫ ꯃꯩꯔꯥꯕ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ꯫ ꯏꯆꯝ ꯆꯝꯖꯕꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤꯗꯃꯛ ꯈꯟꯕꯗ ꯃꯩꯁꯥ ꯂꯥꯡꯖꯔꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯣꯏꯅꯥꯏꯔꯕ꯫ ꯔꯣꯖꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯔꯤ꯫ ꯈꯥꯝꯕ ꯉꯝꯗ ꯃꯆꯤꯟꯗ ꯅꯨꯡꯁꯤꯅ ꯁꯣꯟꯖꯩ꯫ "ꯗꯗꯥꯒꯤ ꯔꯣꯖꯤ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ." ꯍꯤꯍꯤ ꯀꯞꯂꯤ ꯃꯩꯔꯥꯕ꯫ ꯑꯍꯜ ꯑꯃꯅ "ꯏꯕꯨꯡꯉꯣ ꯁꯦ, ꯅꯁꯥꯗꯣ ꯑꯗꯨꯝ ꯀꯞꯄꯗꯤ ꯌꯥꯔꯔꯣꯏ꯫ ꯁꯤꯛꯁꯇꯔ ꯀꯔꯣꯝꯗ ꯊꯝꯒꯗꯕꯅꯣ?" ꯁꯤꯛꯁꯇꯔ ꯑꯗꯨꯅ "ꯔꯨꯝ ꯅꯝꯕꯔ 7ꯗ ꯊꯝꯕꯤꯌꯣ." ꯑꯍꯜ ꯑꯗꯨꯅ "ꯍꯣꯏ, ꯑꯩꯈꯣꯏ ꯏꯟꯈ꯭ꯔꯒꯦ, ꯌꯥꯔꯅꯤ." ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯔꯣꯖꯤꯕꯨ ꯕꯦꯗ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯩꯔꯥꯕ ꯀꯩꯁꯨ ꯍꯥꯏꯗ ꯃꯥꯏꯊꯣꯡ ꯏꯃꯃꯛꯁꯤꯟ ꯑꯋꯥꯕꯒꯤ ꯃꯇꯧ ꯇꯅ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯇꯞꯅ ꯊꯥꯡꯂꯤ꯫ ꯕꯦꯗ ꯌꯧꯔꯦ꯫ ꯑꯍꯜ ꯑꯃꯅ "ꯃꯩꯔꯥꯕ, ꯅꯪꯕꯨ ꯀꯩꯁꯨ ꯈꯜꯂꯅꯨ. ꯑꯉꯥꯡ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯑꯅꯤ ꯈꯟꯗꯣꯛꯎꯅꯦ ꯏꯕꯨꯡꯉꯣ. ꯑꯗꯨꯕꯨꯅꯦ, ꯑꯉꯥꯡ ꯑꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯉꯥꯡ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯜꯂꯛꯄꯅꯤꯅꯦ ꯃꯩꯔꯥꯕ." ꯃꯩꯔꯥꯕ ꯁꯣꯔ ꯁꯥꯡꯅ ꯀꯥꯝꯊꯣꯛꯏ꯫ "ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯃꯍꯥꯛ ꯑꯗꯣ ꯇꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ. ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯦ ꯁꯥꯎꯗꯦ, ꯑꯩꯒꯤ ꯃꯄꯣꯛꯅꯅꯤ." ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯁꯠ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯊꯣꯛꯆꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ
ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯒꯅꯤꯅꯦ ꯂꯩꯍꯧꯔꯒꯦ ꯏꯅꯦ ꯍꯣꯏ ꯍꯟꯕꯤꯔꯣ ꯑꯍꯜꯁꯤꯡ ꯑꯗꯨ ꯔꯣꯖꯤꯒꯤ ꯃꯀꯣꯛꯇ ꯊꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯁꯨ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯃꯩꯔꯥꯕ ꯔꯣꯖꯤꯕꯨ ꯌꯦꯡꯂꯒ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯒꯤ ꯑꯋꯥꯕ ꯅꯪꯂꯔꯦ ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯇꯧꯒꯗꯕ ꯅꯇꯧ ꯑꯗꯨ ꯑꯩ ꯎꯔꯦ ꯏꯆꯜ ꯑꯩꯕꯨ ꯀꯝꯗꯧꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯃꯩꯔꯥꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯞꯇꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯃꯩꯔꯥꯕ ꯅꯝꯕꯔ ꯁꯦꯚ ꯇꯧꯗꯦ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯈꯠꯂꯤ ꯊꯥꯖ ꯌꯥꯝꯅ ꯍꯔꯥꯎꯅ ꯗꯥ ꯑꯩꯅꯦ ꯅꯪꯒꯤ ꯊꯥꯖꯅꯦ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯄ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯏ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ ꯊꯥꯖꯅ ꯍꯔꯥꯎꯋꯦ ꯗꯗꯥ ꯑꯩ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯂꯥꯛꯑꯅꯤ ꯑꯩ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯇꯥꯔꯛꯑꯅꯤꯌꯦ ꯍꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤꯅꯦ ꯑꯃꯨꯛꯁꯨ ꯔꯣꯖꯤꯕꯨ ꯎꯕꯗ ꯍꯔꯥꯎꯔꯝꯕ ꯃꯤꯅꯣꯛ ꯈꯨꯗꯛꯇ ꯃꯥꯡꯈꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯐꯤꯕꯝ ꯑꯁꯦ ꯌꯧꯕ ꯉꯝꯂꯤꯕꯁꯦ ꯗꯗꯥ ꯍꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯌꯧꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ ꯗꯗꯥ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯍꯦꯛ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯒꯨꯝꯕꯅꯦ ꯊꯥꯖꯁꯨ ꯐꯣꯟ ꯑꯗꯨꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯩꯔꯥꯕꯅ ꯍꯦ ꯑꯉꯥꯎꯕꯤ ꯀꯩ ꯀꯞꯂꯤꯕꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯞꯄ ꯍꯩꯇꯦ ꯀꯞꯀꯅꯨꯀꯣ ꯑꯩꯁꯦ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯄꯤꯔꯥꯡꯗꯤ ꯇꯩꯊꯣꯛꯂꯤ ꯃꯩꯔꯥꯕ ꯗꯗꯥ ꯅꯪ ꯀꯞꯄ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤꯕ ꯊꯥꯖ ꯗꯗꯥ ꯕꯕꯥ ꯍꯣꯏ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯤꯁꯤꯡ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯩꯔꯥꯕ ꯃꯆꯤꯟꯗ ꯕꯕꯥ ꯍꯥꯏꯅꯗꯤ ꯁꯣꯟꯖꯩ ꯅꯤꯡꯉꯝꯗꯅ ꯊꯥꯖ ꯗꯗꯥ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯩꯔꯥꯕ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯈꯣꯏꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯊꯥꯖꯗ ꯇꯞꯅ ꯍꯥꯏꯔꯤ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯋꯥꯗꯨꯗ ꯗꯗꯥ ꯕꯕꯥ ꯍꯣꯏꯗꯣ ꯐꯖꯅ ꯂꯩꯔꯝꯃꯣꯌꯣ ꯑꯩꯅ ꯂꯥꯛꯂꯒ ꯃꯈꯣꯏꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯇꯝꯕꯤꯔꯝꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯐꯖꯅ ꯇꯧꯕ꯭ꯔꯥ ꯊꯕꯛꯇꯤ ꯃꯩꯔꯥꯕ ꯌꯥꯝꯅ ꯉꯛꯅ ꯀꯅꯥꯕꯨꯅꯣ ꯔꯣꯖꯤꯗꯣ ꯔꯣꯖꯤ ꯇꯧꯔꯤ ꯐꯖꯅ ꯃꯍꯥꯛ ꯐꯖꯅ ꯇꯧꯔꯤ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯔꯣꯖꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯗꯗꯥ ꯀꯩꯅꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯗꯥꯒꯤ ꯋꯥꯉꯥꯡꯗ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯣ ꯗꯗꯥ ꯑꯩꯒꯤꯁꯨ ꯇꯧꯗꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯊꯥꯖ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯝꯂꯔꯣꯏ ꯊꯥꯖ ꯐꯣꯟ ꯑꯗꯨ ꯊꯥꯡꯗꯣꯛꯂꯒ ꯍꯤꯍꯤ ꯀꯞꯂꯤ ꯃꯩꯔꯥꯕ ꯑꯗꯨꯅꯦꯕ ꯐꯖꯅ ꯂꯩꯔꯝꯃꯣ ꯗꯗꯥ ꯑꯩ ꯂꯥꯛꯑꯒꯅꯦ ꯗꯗꯥ ꯍꯣꯏꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯊꯔꯗꯣꯏꯅꯦ ꯑꯗꯣ ꯊꯝꯂꯒꯦꯀꯣ ꯗꯗꯥ ꯊꯝꯃꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯊꯥꯖ ꯗꯗꯥ ꯅꯪ ꯀꯞꯀꯅꯨꯋꯣ ꯅꯪ ꯀꯞꯄ ꯃꯥꯜꯂꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯗꯗꯥ ꯃꯩꯔꯥꯕ ꯐꯣꯟ ꯑꯗꯨ ꯀꯛꯏ ꯃꯩꯔꯥꯕ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯊꯟꯇ ꯑꯩꯒꯤ ꯃꯩꯆꯥꯛ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯊꯥꯡꯒꯠꯂꯤꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯑꯃ ꯑꯃꯨꯛ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯒꯦ ꯍꯦ ꯏꯁꯣꯔ ꯃꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯤ ꯏꯁꯣꯔ ꯃꯉꯣꯟꯗ ꯋꯥꯀꯠꯇꯨꯅ ꯁꯣꯝꯗꯅ ꯊꯥꯖ ꯗꯗꯥ ꯃꯩꯔꯥꯕꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯌꯨ ꯊꯛꯄꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯌꯨ ꯊꯛꯄꯒꯤꯗꯤ ꯃꯥꯟꯗꯦ ꯗꯗꯥ ꯅꯍꯥꯛ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯊꯥꯖꯁꯨ ꯃꯩꯔꯥꯕꯒꯤ ꯈꯜꯂꯒ ꯋꯥꯖꯔꯤ ꯖꯦꯝꯁ ꯊꯥꯖꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯩꯗꯧꯔꯦ ꯊꯥꯖ ꯀꯞꯂꯕ꯭ꯔꯣ ꯅꯪꯕꯣ ꯗꯗꯥ ꯉꯁꯤ ꯄꯣꯁꯇꯤꯡꯒꯤꯗꯣ ꯍꯥꯏꯅꯔꯦ ꯃꯅꯤꯄꯨꯔꯗ ꯇꯥꯔꯦ ꯍꯟꯗꯛ ꯍꯞꯇꯥ ꯑꯁꯤꯗ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯌꯦ ꯖꯦꯝꯁꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯟ ꯆꯪꯕꯗ ꯃꯥꯏꯊꯤꯗꯕ ꯑꯩꯒꯤ ꯏꯆꯜꯅꯤ ꯃꯗꯨꯅꯅꯦ
ꯅꯍꯥꯛ ꯊꯨꯅ ꯐꯝ ꯑꯗꯨ ꯌꯧꯔꯤꯕꯅꯤ ꯊꯥꯖ꯫ ꯊꯥꯖꯅ ꯖꯦꯝꯁꯀꯤ ꯋꯥꯗꯨꯗ ꯈꯨꯝꯃꯛꯏ꯫ ꯑꯩ ꯀꯠꯊꯣꯛꯀꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ, ꯑꯩꯅ ꯍꯤꯡꯂꯝꯃꯤ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯇꯥꯛꯂꯝꯕ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯃꯤꯑꯣꯏꯕꯅ ꯇꯥꯟꯅꯔꯤꯕ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯂꯟ ꯍꯥꯏꯕꯁꯦ ꯗꯗꯥ꯫ ꯖꯦꯝꯁ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯊꯥꯖꯕꯨ ꯌꯦꯡꯂꯒ꯫ ꯑꯗꯨ ꯗꯗꯥꯁꯨ ꯆꯠꯀꯗꯕꯅꯤꯀꯣ? ꯗꯗꯥꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯆꯠꯂꯣꯏ꯫ ꯀꯦꯖꯅ ꯖꯦꯝꯁꯇ ꯍꯥꯏꯔꯤ ꯊꯥꯖ꯫ ꯖꯦꯝꯁꯅ ꯍꯣꯏ ꯆꯠꯂꯁꯤ꯫ ꯁꯨꯇꯤ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ, ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯟ ꯑꯃꯒꯤꯗꯃꯛ ꯆꯠꯇꯧꯕ ꯂꯩ ꯑꯩꯁꯨ꯫ ꯊꯦꯡꯛꯌꯨ ꯗꯗꯥ꯫ ꯃꯃꯥꯏꯗ ꯁꯤꯛꯀꯦ ꯇꯧꯏ, ꯑꯗꯨꯒ ꯁꯤꯑꯝꯂꯒ ꯆꯦꯟꯁꯤꯟꯈꯤ ꯃꯥꯒꯤ ꯀꯥꯗ꯫ ꯖꯦꯝꯁ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯈꯥꯝꯕ ꯉꯝꯗ ꯂꯨꯔꯕ ꯂꯥꯏꯆꯒꯤ ꯏꯆꯦꯜꯒꯨꯝ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯒꯨꯝ ꯆꯦꯟꯊꯔꯛꯂꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ꯫ ꯖꯦꯝꯁꯅ ꯗꯗꯥꯒꯤ ꯊꯥꯖ, ꯅꯍꯥꯛꯅ ꯋꯥꯕ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩꯅ ꯃꯩꯔꯥꯕ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒ ꯊꯝꯂꯣꯏ ꯃꯅꯤꯄꯨꯔꯗꯁꯨ꯫ ꯖꯦꯝꯁ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯩꯔꯥꯕ ꯀꯦꯝꯇ ꯆꯥꯅ ꯊꯛꯇꯅ ꯔꯣꯖꯤꯒꯤ ꯕꯦꯠ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯔꯣꯖꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯔꯣꯖꯤꯕꯨ꯫ ꯃꯩꯔꯥꯕ ꯔꯣꯖꯤꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁꯨꯛ ꯅꯧꯔꯤꯕ ꯏꯆꯜꯒꯨꯝꯕꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯩꯔꯥꯕ ꯃꯊꯃꯣꯏꯗ ꯍꯪꯖꯔꯤ ꯁꯤꯟꯊꯔꯤ ꯄꯤꯔꯥꯡꯁꯨ꯫ ꯔꯣꯖꯤ ꯃꯁꯥ ꯑꯗꯨ ꯂꯦꯡꯉꯛꯏ ꯇꯞꯅ ꯇꯞꯅ꯫ ꯃꯩꯔꯥꯕ ꯔꯣꯖꯤꯕꯨ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯔꯣꯖꯤ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯗꯗꯥ ꯀꯩꯗꯧꯔꯒꯦ? ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯣꯖꯤ꯫ ꯃꯩꯔꯥꯕ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯆꯟ꯫ ꯗꯗꯥ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯅꯤꯡꯉꯦ꯫ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯊꯛꯆꯤꯜꯂꯣ꯫ ꯑꯩ ꯊꯛꯆꯒꯦ꯫ ꯃꯩꯔꯥꯕ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯃꯇꯧ ꯑꯗꯨꯗ꯫ ꯁꯦ ꯑꯩ ꯑꯗꯨꯝ ꯏꯜꯂꯛꯑꯒꯦ ꯏꯆꯟ꯫ ꯔꯣꯖꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯊꯥꯡꯗꯣꯔꯛꯇꯨꯅ ꯊꯛꯏ ꯃꯊꯟꯇ ꯊꯛꯀꯦꯅ꯫ ꯃꯩꯔꯥꯕ ꯔꯣꯖꯤꯗ ꯍꯥꯏꯔꯛꯏ, ꯅꯪ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯏꯆꯟ? ꯔꯣꯖꯤ ꯇꯞꯅ ꯈꯨꯝꯃꯛꯏ, ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯗꯥ꯫ ꯗꯗꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯟ꯫ ꯃꯊꯃꯣꯏꯗꯗꯤ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ꯫ ꯔꯣꯖꯤ ꯃꯈꯥ ꯇꯥꯔꯛꯏ, ꯗꯗꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯗꯣꯛꯇꯔꯅ? ꯇꯧꯔꯔꯣꯏ ꯍꯥꯏꯌꯦ ꯏꯆꯟ꯫ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ ꯗꯗꯥ꯫ ꯗꯗꯥꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯂꯩꯇꯤꯌꯦ꯫ ꯃꯩꯔꯥꯕ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯜ ꯑꯣꯏꯖꯒꯦ, ꯁꯤꯃꯇꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯔꯣꯖꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯎꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕꯗꯤ ꯃꯩꯔꯥꯕ ꯈꯛꯇꯅꯤ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯥꯇꯨꯅ ꯂꯩꯔꯤꯕꯗꯤ꯫ ꯔꯣꯖꯤ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯞꯂꯤꯕꯕꯣ? ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ꯫ ꯔꯣꯖꯤꯁꯨ ꯀꯞꯂꯤ ꯇꯧꯔꯛꯂꯦ꯫ ꯃꯩꯔꯥꯕ, ꯏꯆꯟ ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯃꯛ꯫ ꯃꯆꯤꯟꯕꯥꯜ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯔꯣꯖꯤ, ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ꯫ ꯁꯦ ꯍꯥꯏꯌꯣ ꯗꯗꯥ꯫ ꯔꯣꯖꯤ ꯍꯧꯒꯠꯂꯛꯀꯦ ꯇꯧꯔꯛꯏ ꯍꯤꯞꯄꯝꯕꯗꯒꯤ꯫ ꯃꯩꯔꯥꯕ ꯔꯣꯖꯤꯕꯨ ꯍꯧꯒꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ꯫ ꯁꯦ ꯍꯧꯒꯠꯂꯛꯀꯅꯨꯁꯦ, ꯅꯁꯥꯗꯣ ꯋꯥꯒꯅꯤꯕ꯫ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯩꯔꯥꯕꯗꯤ, ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯗꯥꯏꯐꯠ ꯇꯥꯔꯦ꯫ ꯔꯣꯖꯤꯅ, ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯄꯪꯀꯞꯇ ꯀꯞꯄꯕꯗꯤ? ꯁꯦ ꯑꯩ ꯃꯤꯠꯀꯤ ꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯒꯦ, ꯗꯗꯥꯁꯦ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯃꯩꯔꯥꯕ ꯃꯃꯥꯏ ꯑꯗꯣ ꯀꯞꯅ ꯔꯣꯖꯤꯕꯨ ꯌꯦꯡꯖꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯣꯖꯤ ꯃꯈꯨꯠ ꯌꯦꯠꯅ ꯇꯩꯊꯣꯛꯏ꯫ ꯗꯗꯥ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯊꯥꯡꯒꯠꯂꯛꯄ ꯌꯥꯗ꯭ꯔꯦ, ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯗꯗꯥ? ꯃꯩꯔꯥꯕ ꯈꯨꯝꯐꯝ ꯈꯪꯗ ꯔꯣꯖꯤꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯔꯣꯖꯤꯅ, ꯗꯗꯥ ꯀꯩꯗꯧꯔꯒꯦ? ꯋꯥꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯅ ꯗꯗꯥꯅ ꯄꯨꯡꯀꯞꯇ ꯀꯞꯂꯤꯕ ꯑꯁꯤꯕꯣ? ꯁꯦ ꯍꯥꯏꯌꯣ ꯗꯗꯥ꯫ ꯃꯩꯔꯥꯕꯅ, ꯑꯩꯒꯤ ꯏꯆꯦꯜ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯏꯆꯜ? ꯔꯣꯖꯤꯅ, ꯗꯥ ꯑꯩꯗꯤ
nang anokpa du khaktangne aigi mit asina peni yengningliba dadana waba uraga ai hen nungaitiye dadabu wahalabra ina nang adumna kaigi hairibano Rosie ai taba ngamdre Mairaba hihi kaptuna makok paiduna Rosie da hairi Rosie aigi khut yaudaba asigira dadana kabliba se Mairaba khangyenglei Rosie da aduga machinda tapna haizei Rosina dada aigi punsidi dada nangonda kathokrabane dada nokpa aigi soraubane dada na kappa aigi su kappane dada ngasai nongmay aduna dada da palamlabadi dada gi punsi lamakhang mangani khanduna aina dada bu kanjabane Rosie milu pirang sinthana hairei Mairabana Ichal karino nahaki pukchal asibo kasu thongadaba aigidamak nahakna Mairaba wa phau ngangba ngamlaktadana siri hairei Rosina ai khut amakha kakhibagi dagi thawaidi aina kalhoriba sidi dada Mairaba taba ngamlakaduna Rosie gi machindu makhut aduna meli Rosie to ai taba ngamjre karino nang ngangliba tawriba aina uriba sibo masibo taibang asida aigi phama thokaliba sibu karigino Rosina dada kapkano ai nuwaiti dada Rosie hipna milu pirang marakta Mairababu nusina yengduna hairei Mairabana aigi sampati aigi leizaba pumnamak ngasidagi aina nangi nafamda piragani Rosie kaptuna hairakli Mairaba dada aisibu nangi kanano Mairaba mamai phat laisilai nahakti aigi tangna phangjaba aigi ichalne amadi aigi isor gumbane aigi thawai busu nahakna kanbire ngasidi Rosie thamoi masetana kaisei adubu maithongda momonokduna hairakli ngasi aina dadagi damak khut ase yaudrabasu dagi punsidi aina kanba ngamjare aigi punjise kayada laibak pharaba machal amana mabungi damak pambom tingba sibu sampati asina matiknagi khalabra dada Mairaba Rosie toklokaba nahakpo ai taba ngamdre aigi thamoy ase puba ngamdre Rosie adudi hayo hana gumna aibu loina gani aibu soinari haiduna thina tawbiroi imungi tawriba thabak aina loina dumak tawhangani haina dada aigi mangda wasa dada se amta wasang piu dada Mairaba Rosie bu yengduna hi kaptuna mamai notharaga hairei aigi imung nangiga chap manarabane ichal kaigi jingnari nahakna tawningba tawbada aina kaisu hairoye Mairaba Rosie bu yengba ngamsadre betugi nakanda angaubagum phamduna leiri milu pirangsu lepa leitre Mairaba kapna Rosie bu themjinbiri aduga makhatana nahaki tisi thajasu laaniye Rosie awaba kayagi marakta haiphet noktuna hairei tayada nungairaba iche thaja laklani adubu dada mahakla adi aina imung adugi thabak mana tawkhradoira aibu soinai bini haiduna mana loina biraroi dada Mairaba Rosie nahak putoklogaba aina wariba sidi mahakna nangbu ingonda sinarambane adubu ngasidi nahak Rosie tingbangamdana kapli Mairaba Rosina dada kapaga adum leirage hairo kai kaplino dadagi aina kharadang tawsaba phangsaba thawsalase pendrabo dada Mairabana pele ai pele asumba tawba kana leiramgani malem prithibhi asida ai pungpen pele Rosie lauri bedka aduda Mairaba Rosie Mairabagi matau uraga Rosie di milu pirang maraktagi haiphet maithong maka lamjei Mairabana kari matauno
Ngasi isor mahakna aingona uhaliba asibo. Asuk nauriba angang asida nahakna bibiriba potlum asibo karino? Taibangbu sembiriba hemapu. Makhon phau tholaktre Mairaba kappa hemandana. Rosina, dada toose waraneba. Adu suruputine ai chak yam lami dada. Mairaba Rozirom da pirangna punglupaga mamay ado midyeng tamai. Gari, aigi ichalbo chaklama ba. Ay layruke Rosie. Mairaba chentoki. Rosie betuda pirang sinthana kapli. Supliba phaijub adu haidoi makhut yetna adubu makhut oidi yauramdre. Rosie maithongda momon minau tamnaduna kapna hairakli. Ngasidi aigi nungsibagidamak aina aigi leizaba kathopa ngamle. Siramlabadi aina kayada nuwaigadaba. Rosie kaptuna makhut yaudraba bandage na yetliba adu yengli. Amuksu makhatana masa mathanda haizari. Dada, aigi thamoida latliba nahakna aigi mitmangda lepa phanganbase isor mahakbusu thagatjai. Aise kayada laibak pharaba ngasidi. Dada na aigi mitmangda leiriba makai aina kanabusu kidiye. Dada de aigi thawaine. Kapna ka aduda lauzari. Pirangda na pik thalare mahaki thamoido. Aidi soinairabine. Adubo aidagi mangthana sibangam ganiye. Nungsibagidamaktadi ai dabu yam nungsiye. Tapna sonjai Rosie machinda. Pirangda na chotlare magi mon adusu.